Piklaba khungang amagi yum amada Rahul amadi Bina Kumari haina kaubi matai manau amakhak lerami. Rahul amadi Bina Kumari makhoi ani asi masa masa yanaduna ahal lamansing haina singnaduna sauna luhongduna Rahulna Bina Kumari bu magi yum aduda loina bi oina purakhibani. Rahulna Bina Kumari bu yamna luna sana taujarami aduga Bina Kumari nasu Rahul bu yamna ningjarami. Makhoi ani asi amana amabu yamna luna sana tinaba mamanabi amagumna loinarami. Makhoi ani gi marakta wari arotpa amata thamamde. Mingsel amagumna haiba Rahul amadi Bina Kumari gi punsi ado sengna hinglami. Bina Kumari asi sandhya matamda sa lolaga haiba Rahul aduga makhoi ani punna thakminaduna haukraba thaudoki wari watai kaya masanaduna makhoi ani ado yamna harauna nungsina punsi ado lelami. Aikoina matam amada imau kini kaina lotna unabado onthokna nungai ko. Rahul aduna haiba Bina Kumari adugi samlang aduda sinnabani haiduna numit khudingi kaithelagi manam nungshiraba leirang kaya ama leiduna puraga haiba magi loinabi Bina Kumari adugi samlang aduda silami. Bina Kumari adusu Rahul aduna purakliba leirang singado yamna harauna nungshina haiba magi samlang aduda silami. Onthokna sumanam nungsikre leirangse tamona asumna aigi hehek leirang purakpase aidi onthokna nungaisakre samlang asidane nungshiraba leirang ase tamogi makhutmangna sinbiro. Asumna haiba Rahul aduna Bina Kumari aduna magi samlang aduda haiba leirang ado sillu haibadagi Rahul aduna haiba leirang ado Bina Kumari gi samlang aduda silami. Bina Kumari na mathen makoi mayama tauduna mapuroiba ado sana bagini haiduna yamna kanna honasarami. Makhoi ani amana amabu wari watai kaya masanaduna sa ising ado punna saminarami. Matam kharani leirabagi tungda Rahul adu nongma asoba company amada thabak ama phangle haiduna harauduna Bina Kumari bu kauraduna magi manakta laklami. Kaidoragi ipa khaladuna kaidoragi haibani nangbo atuk kanna kauraga sangai dubu kari tauragi haibani aduburo nungaiba paw matamge na sangapani. Aina thabak ki interview ma thakibado mai pakle asoba company amadai thabak ama phangle haige tawbani awai bara haisibo isona ubiri ainane like na khirambani onthokna phakreda ko oibani masi punamakse nangna ishorbu ningzaba amadi thawzalbe bani isorna ikhoida aina matam kuina dagi ngaijarakba ngasidi manglando mangphaunari ado nungaiba oina ngasidi mapanda oina saurasi yup numidagi sakto thonguranu aikhoini mapanda restaurant da ngasidi saurasi oibani kuire mapanda satuna asumna sadaba ngasidi nangi thabak phangbagi nungaiba oina mapanda restaurant oina saurasi aine loisilukige nangai haktang ngairamo yangna loisilke as aduk phajana lei dubu amuk kari loisingada leki yamna phajano mi atopana mungau kidana aimuk dasa ta na torani loisilurunu habini adum satlasi phajabe mathakta amuk phajarabadine mi ne ngaudana ai tadana lehuni ko kanade loisilurunu habini nangbo loinu pigi hongnabi keri mena adum leibado masam muhat adoi kari mamai mutai mamit mutai tawado as yare haibani ne keranu haibani aine ngai batalleba noinu pigi hongnabi sasat tawdabasini ne tallise ado loisangani adi chalo loisaluro aine ha ngai biragi yangna chatnabagi tawsi yumda misu leite kharangan halaknabagi tawsi haibani nangbo as nang sinamani angang bahaukrabadi leptabase nupi haibasidi kaino adumna kharake tabadi karma tawgani oini phareni salo loisaluro ai ngairamagi ado khara yangna loisaloba ai ngaiba yam talleba ko khara ngana sasieba hoi ni loisin babu kyam kui hage phirol sita sat lawn hongdoga loiri yakta ngairamo wasuwana aine phirol simtang hongdo thorake hoini ngairagi ni saloni loisaluro. Asumna Bina Kumari amadi Rahul makhoi ani adu harau tayamna nungshina awai akum taunaduna wari watai sanarabagi tungda haiba Bina Kumari ado Rahul ga punna mapanda restaurant da saba salunabagi damakta loishinabagi damakta magi room da sankhirami.
Rahulna asoba company amada thabak phanglabagi tungda Bina Kumari amadi Rahul makhoi anigi marida ahongba kaya ama lakirami. Bina Kumari aduna hana dauna sa putoktuna Rahul amadi makhoi ani thagminarami. Rahul ado magi thabak aduda yamna munna thabak ado suna leiba maramna haiba Bina Kumari aduna wahang kaya ama hanglabasu Rahul ado pakhumpiramde. Bina Kumari aduna Rahul adugi matau aduda yengduna asum leirami. Ngihak leirabagi tungda Bina Kumari na asumna hairami. Nangse asoba company dane thabak surabagi tungda hana dauna aiga sa thakduna wari watai sanabado amattaga tawdre hana ga yamna manadrebo yamna olebo nangi matau sidi aiga se kharani leidi kawgadaba mali kaino office ki thabak ne na aiga ngihak tang phawba wari sanabagi matam ga leti haibni as Bina Kumari ngihak tang ai ko haibni aine aso aluba thaba masuriya ba ado mase horen ai office ta pigadabani office ki thabak mayam asnane ai kok se sare ngihak tang ngai ko haibani ko na nangi wari do sanar se ko ngihak tang ngai ko ba hoi yaida karisu kaidida nangi thabak to asum suwo asumna Bina Kumari ado Rahul na hana dauna maga wari watai sanaba ado tawdabaduga Bina Kumari ado wakhal kharadi nungairamde adubu magi mapuraiba aduna office thabak yamna aluba lei haibaduga Bina Kumari ado wa makha tadabna tuminna Rahul aduda yengduna leirami. Rahul aduna office adugi akanba thabak singado suna leiba maramna hairiba Bina Kumari adugi damakta matam piba ngamlamde. Bina Kumari ado saurba yum aduda mathanta tawpham khangdraduna amuk ungduna khara lei imung manungi thabai khang khara loshinduna saurba yum aduda mathanta tawpham khangdaduna leirami. Bina Kumari adu yum aduda mathanta leiba maramna kanamtaga wari watai sananingai leitaba maramna nungaitaba amadi mathanta leibagi awaba ado mayoknaram. Numidang thengla phawbada Rahul ado office tagi halaktaba aduda Bina Kumari ado mathawai waraduna mapanda famduna ngaiduna leirami. Kari nuni kayamu yamna kana sukhraba thabakno numidang asuk thengla phawba halaktrisibo khangdeda magi thabakse unthokna sukan khraba haibaduni. Bina Kumari adu magi mapureba Rahul ado ngaiba lakpa ngap oina yum adugi sumang mayai aduda hangat handa satuna magi mapuroiba adubu lakpa ngaiduna leirami. Ngaihak hangat handa satlabagi tungda waraduna hairiba Bina Kumari ado amuk phamduna mapuroiba adubu ngaiduna leirami. Phana kuina phamlabagi tungda imungda amuk sanglatuna magi mapuroiba Rahul aduda phone tawduna yengsira haiduna amuk phone tawduna yenglami. Kaino phone gamada thangatrisibo kari tawraba yano khangdini tawrise office ki thabakta panduna leikrabra natraga kari tawrabano khangde phone ga thangate. Asumna Rahul aduna haiba Bina Kumari adugi phone ado thangataba aduga Bina Kumari ado wakhal yamna nungairamde kari tawrabano haiduna pakhatlami. Rahul adu office ki yamna aluba meeting amada famduna leiba maramna haiba magi nupi Bina Kumari aduna phone tawragliba ado una phone ado thangatba yadraduna thangalamde kona thangalagi. Lupa meeting asiga phone se thangalabadi disturb oirani kona hekta thangalagi karisu oiramoida. Asumna Rahul aduna hairiba magi nupi aduna phone tawragliba ado magi meeting aduna maram oiba maramna hairiba Bina Kumari gi phone ado kona thangalagi haiduna phone ado thangalamde. Asomdana hairiba Bina Kumari ado haksang yamna kanna ngamlamde adubu Rahul aduna office ki meeting aduda yamna kanna lekhiba maramna Bina Kumari aduna nariba adugi maramda madi karisu khanglamde. Ngaihak leirabagi tungda hairiba Rahul ado office tagi halaklami. Bina Kumari adu masangamdaduna phabung aduda tumduna leiba ado Rahul aduna urami. Haima kaidawragi sibo nahan makhaidi thengna ai lakpa ngairambani Bina Kumari kaidawragi haibani hawgalu haibani. Asumna haiba Rahul aduna fana kanna kawra fawbada Bina Kumari ado hawgatlamde maramdi Bina Kumari ado masa yamna kanna saba maramna hawgatpa ngamdaduna phabung aduda hiptuna leirami. Rahul ado nungsa thiraduna Bina Kumari adubu yamna kanna masa ado nomduna hawdoklami. Ngaihak leirabagi tungda hairiba Bina Kumari ado hawgatlaklami. No aina asukana kawra fawbada nangna tadridubu nang masa ngamde haibase engunda kaigi taktribano. Aisu office ki thabak na kanman kibana nangbu hanna phawba yengba ngamde mase aina lanbadagi thokpani
ꯀꯔꯤꯒꯤ ꯂꯥꯟꯒꯗꯧꯔꯤꯕꯅꯣ? ꯀꯩꯁꯨ ꯂꯥꯟꯗꯦ. ꯅꯪꯒꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛꯇꯣ ꯇꯧꯗꯕ ꯌꯥꯗꯕꯅꯤ. ꯑꯩꯁꯨ ꯈꯪꯉꯤ. ꯍꯛꯆꯥꯡꯕꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ. ꯑꯩꯅꯅꯦ ꯊꯋꯥ ꯁꯥꯍꯧꯗꯕꯗꯒꯤꯅꯤ. ꯑꯗꯣ ꯗꯣꯛꯇꯔ ꯀꯧꯗꯁꯨ ꯌꯥꯅꯤ. ꯌꯨꯝꯗ ꯂꯩꯕ ꯍꯤꯗꯥꯛꯇꯣ ꯑꯗꯨꯝ ꯆꯥꯔꯒ ꯐꯔꯅꯤ. ꯀꯧꯔꯅꯨ. ꯈꯖꯤꯛꯇꯪ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯔꯝꯗꯕꯅꯤ. ꯍꯤꯗꯥꯛꯇꯣ ꯆꯥꯔꯒ ꯑꯁꯨꯝ ꯐꯔꯅꯤꯗ. ꯀꯩꯁꯨ ꯇꯧꯔꯣꯏꯗ. ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ. ꯑꯩꯗꯤꯅꯦ ꯗꯣꯛꯇꯔ ꯀꯧꯔꯒ ꯐꯖꯅ ꯌꯦꯡꯍꯟꯁꯤ ꯍꯥꯏꯕꯅꯤ. ꯕꯤꯅꯥ ꯀꯨꯃꯥꯔꯤ, ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ. ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯑꯩꯅ ꯑꯣꯐꯤꯁꯀꯤ ꯊꯕꯛꯇ ꯀꯟꯃꯟꯈꯤꯕꯅ ꯅꯪꯉꯣꯟꯗ ꯃꯇꯝ ꯄꯤꯕ ꯁꯪꯈꯤꯗꯦ. ꯃꯁꯦ ꯑꯩꯅ ꯂꯥꯏꯊꯣꯛꯄꯗꯒꯤ ꯅꯪ ꯅꯥꯕꯅꯤ. ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ. ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯒ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯉꯝꯅꯕ ꯍꯣꯠꯅꯔꯅꯤ. ꯌꯥꯝꯅ ꯈꯜꯂꯨꯔꯅꯨ. ꯑꯩꯁꯨ ꯈꯪꯉꯤ. ꯇꯥꯃꯣꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯐꯅꯕꯅꯤ. ꯑꯣꯐꯤꯁꯀꯤ ꯊꯕꯛꯇꯣ ꯇꯧꯗꯕ ꯌꯥꯗꯕꯅꯤ. ꯌꯥꯝꯅ ꯈꯜꯂꯨꯔꯅꯨ. ꯐꯔꯦꯁꯦ. ꯑꯩꯅꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯦ. ꯑꯗꯣ ꯇꯥꯃꯣꯁꯨ ꯋꯥꯔꯝꯂꯅꯤ. ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯔꯒꯅꯦ ꯇꯨꯝꯅꯕꯒꯤ ꯇꯧꯔꯤꯁꯤ. ꯅꯨꯃꯤꯗꯥꯡꯁꯦ ꯌꯥꯝꯅ ꯊꯦꯡꯂꯦ. ꯆꯥꯛꯇꯣ ꯆꯥꯔꯒ ꯍꯤꯗꯥꯛꯇꯣ ꯆꯥꯅꯕꯒꯤ ꯇꯧꯔꯒꯦ. ꯄꯥꯈꯠꯂꯨꯔꯅꯨ. ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ. ꯋꯥꯎꯔꯅꯨ ꯍꯥꯏꯕꯅꯤ ꯅꯪꯕꯨ. ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯔꯥꯍꯨꯜ ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯃꯄꯨ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯝꯃꯤ. ꯀꯔꯤ ꯍꯥꯏꯕ? ꯅꯪ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯁꯥꯔ, ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯍꯛꯆꯥꯡ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯤ. ꯌꯨꯝ ꯑꯗꯨꯗ ꯃꯥꯕꯨ ꯌꯦꯡꯕꯤꯅꯕꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ. ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯅꯥꯕꯗꯣ ꯐꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯇꯝ ꯈꯔꯅꯤꯇꯪ ꯑꯩ ꯁꯨꯇꯤ ꯂꯧꯒꯦ ꯁꯥꯔ. ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯌꯥꯝꯕ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒ ꯁꯨꯔꯒꯦ. ꯌꯥꯔꯕꯗꯤ ꯁꯥꯔꯅ ꯅꯨꯃꯤꯠ ꯈꯔꯅꯤꯇꯪ ꯁꯨꯇꯤ ꯄꯤꯕꯤꯌꯨ. ꯑꯣ, ꯅꯪꯒꯤ ꯅꯨꯄꯤ ꯅꯥꯕꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ. ꯅꯣꯡꯃ ꯅꯤꯅꯤ ꯀꯩꯅꯣ, ꯍꯞꯇꯥ ꯑꯃ ꯂꯧꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯔꯥꯍꯨꯜ, ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯊꯕꯛꯅ ꯑꯂꯨꯕ ꯅꯠꯇꯦ. ꯌꯨꯝꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯄꯥ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯁꯤꯁꯨ ꯃꯔꯨꯅꯤ. ꯍꯣꯏ ꯍꯣꯏ, ꯑꯩ ꯈꯪꯉꯤ. ꯅꯪ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ. ꯑꯣꯐꯤꯁꯀꯤꯗꯤ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ. ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯍꯛꯆꯥꯡ ꯐꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯣꯡꯃ ꯅꯤꯅꯤ ꯅꯠꯇꯦ, ꯍꯞꯇꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯪ ꯁꯨꯇꯤ ꯂꯧꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ. ꯊꯕꯛꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯌꯦꯡꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤ. ꯐꯔꯦ, ꯊꯝꯃꯒꯦꯀꯣ. ꯍꯣꯏ ꯁꯥꯔ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ. ꯁꯥꯔꯅ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯕꯒꯤꯗꯃꯛꯇ ꯑꯩ ꯁꯥꯔꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯌꯥꯔꯕꯗꯤ ꯑꯩꯁꯨ ꯌꯥꯡꯅ ꯑꯣꯐꯤꯁꯇꯣ ꯂꯥꯛꯄ ꯉꯝꯅꯕꯒꯤ ꯍꯣꯠꯅꯔꯒꯦꯀꯣ ꯁꯥꯔ. ꯐꯔꯦ ꯁꯥꯔ, ꯊꯝꯃꯒꯦ. ꯀꯣꯟꯅ ꯑꯃꯨꯛ ꯃꯊꯧ ꯇꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ. ꯔꯥꯍꯨꯜꯅ ꯉꯁꯤ ꯂꯧꯔꯤꯕ ꯗꯤꯁꯤꯖꯟꯁꯦ ꯌꯥꯝꯅ ꯆꯨꯝꯕꯅꯤ. ꯃꯇꯝ ꯑꯃꯗ ꯑꯩꯅ ꯑꯣꯐꯤꯁꯀꯤ ꯊꯕꯛꯇ ꯀꯟꯃꯟꯈꯤꯕꯅ ꯑꯩꯒꯤ ꯅꯨꯄꯤꯅ ナꯔꯤꯕꯗꯣ ꯍꯟꯅ ꯌꯦꯡꯍꯧꯗꯕꯗꯒꯤ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯅꯤ. ꯑꯣꯐꯤꯁꯀꯤ ꯑꯔꯨꯕ ꯊꯕꯛ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯉꯝꯅꯕꯒꯤ ꯍꯣꯠꯅꯒꯅꯤ. ꯔꯥꯍꯨꯜꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯇꯝ ꯄꯤꯗꯕ ꯌꯥꯗꯕꯅꯤ. ꯃꯁꯤꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯁꯥꯔ ꯑꯃ ꯑꯣꯏꯅ ꯇꯧꯗꯕ ꯌꯥꯗꯕ ꯃꯊꯧꯅꯤ. ꯃꯇꯥꯡꯗ ꯄꯩꯁꯥꯅ ꯂꯨꯕ ꯅꯠꯇꯦ. ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯤꯄꯥ ꯑꯣꯏꯕꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯃꯊꯧꯅꯤ ꯍꯥꯏꯕꯁꯦ ꯄꯨꯝꯅꯃꯛꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ. ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯔꯥꯍꯨꯜ ꯑꯗꯣ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗꯒꯤ ꯁꯨꯇꯤ ꯂꯧꯊꯣꯛꯂꯒ ꯍꯥꯏꯔꯤꯕ ꯕꯤꯅꯥ ꯀꯨꯃꯥꯔꯤ ꯑꯗꯨꯅ ꯅꯥꯔꯤꯕ ꯑꯗꯣ ꯐꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ. ꯀꯩꯅꯣ ꯇꯥꯃꯣ, ꯉꯁꯤꯗꯤ ꯑꯣꯐꯤꯁꯀ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯀꯩꯅꯣ ꯅꯪꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯟꯗꯨꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯑꯩꯗꯤ ꯁꯨꯅꯤꯡꯉꯥꯏ ꯊꯕꯛꯄꯨ ꯂꯩꯇ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ. ꯑꯣꯐꯤꯁ ꯆꯠꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ. ꯀꯔꯤꯅꯣ ꯊꯦꯡꯉꯦ, ꯃꯇꯝꯁꯦ ꯌꯧꯔꯝꯃꯅꯤ. ꯑꯗꯣ ꯆꯥꯛ ꯏꯁꯤꯡꯒꯗꯤ ꯑꯩ ꯊꯣꯡꯅꯕꯒꯤ ꯇꯧꯔꯨꯈꯤꯒꯦ. ꯑꯩꯅ ꯂꯣꯏꯅ ꯊꯣꯡꯅ ꯉꯁꯥꯏ ꯂꯣꯏꯔꯝꯃꯤ ꯉꯟ ꯍꯧꯒꯠꯇꯅ. ꯅꯪꯅꯦ ꯀꯔꯤꯝ ꯊꯕꯛ ꯁꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯈꯪꯉꯕ꯭ꯔꯥ? ꯅꯁꯥꯗꯣ ꯐꯠꯇ꯭ꯔꯤ ꯐꯥꯎꯕ ꯏꯪꯍꯟꯕꯒ ꯌꯥꯗꯦ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ. ꯑꯣꯐꯤꯁꯇꯨꯁꯨ ꯑꯩꯅ ꯁꯥꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯞꯇꯥ ꯑꯃꯒꯤ ꯁꯨꯇꯤꯕꯨ ꯄꯤꯔꯦ. ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ. ꯅꯪ ꯐꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯣꯐꯤꯁ ꯆꯠꯂꯨꯌꯦ. ꯑꯗꯣ ꯌꯦꯡꯉꯨꯅꯦ, ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯅꯪꯉꯣꯟꯗ ꯑꯁꯨꯝꯅ ꯂꯩꯔꯥꯡ ꯆꯤꯟꯕꯁꯦ ꯀꯨꯏꯔꯦ. ꯑꯣꯐꯤꯁ ꯊꯕꯛ ꯐꯪꯕꯗꯒꯤ ꯆꯤꯟꯗꯕ ꯑꯗꯣ ꯅꯪꯒꯤꯅꯦꯅ ꯄꯨꯔꯛꯏꯅꯤ, ꯌꯦꯡꯉꯣ, ꯆꯤꯟꯕꯤꯒꯦ. ꯑꯁꯨꯝꯅ ꯔꯥꯍꯨꯜ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯂꯩꯔꯥꯡ ꯑꯗꯣ ꯄꯨꯔꯛꯇꯨꯅ ꯍꯥꯏꯔꯤꯕ ꯕꯤꯅꯥ ꯀꯨꯃꯥꯔꯤꯒꯤ ꯁꯝꯂꯥꯡ ꯑꯗꯨꯅ ꯍꯥꯟꯅꯗꯧꯅ ꯂꯩꯔꯥꯡ ꯑꯗꯣ ꯄꯨꯔꯛꯇꯨꯅ ꯆꯤꯜꯂꯝꯃꯤ. ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯕꯨ ꯕꯤꯅꯥ ꯀꯨꯃꯥꯔꯤ. ꯀꯨꯏꯔꯦꯀꯣ ꯑꯩꯅ ꯑꯣꯐꯤꯁꯀꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕꯗ ꯅꯪꯉꯣꯟꯗ ꯊꯧꯑꯣꯏꯗꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯃꯛꯇꯦ. ꯑꯗꯣ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯕꯨ. ꯑꯋꯣꯏꯕꯅꯤ, ꯀꯨꯏꯔꯦꯀꯣ ꯅꯪꯅ ꯑꯁꯨꯝꯅ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯒ ꯄꯨꯔꯛꯇꯕꯁꯦ. ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ. ꯇꯥꯃꯣꯅ ꯍꯥꯟꯅꯗꯧꯅ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯂꯩꯔꯥꯡ ꯄꯨꯔꯛꯄꯁꯦ ꯈꯜꯂꯨꯕꯗ ꯉꯁꯤꯗꯤꯅꯦ ꯑꯅꯥꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯇꯥꯃꯣ. ꯑꯋꯣꯏꯕꯅꯤ, ꯄꯩꯁꯥꯇꯅ ꯌꯥꯕ ꯅꯠꯇꯦ.
amaga ngaihaktang phaminaduna wari watai sanaba haibse khwaidagi tanglaba lanni punsigi oina awoibani ado hayengdagidi hana dauna ekhoi ani wari watai sanaba sa londuna thakminaba amadi asumna lairang kaleiraktuna sinbase lengdana amadi kaidana sathaba ngamnabigi honagadoribani awoibani bina kumari punsi haibase kari oini haiba ngamdi aduna thabak tawna yumgi loinabi amadi yum aduda leiba mipum khudimakpu harauhanba haibase ekhoigi tawdaba yadaba ithawni asumna haiba rahul amadi bina kumari makhoi ani hana dauna wari watai sanaduna amadi harau tayamna punsi ado lenkhirami wari asidagi ekhoina khangba ngamle madudi yum aduda leiba loinabi amadi ipaima oibasingba punamakpu ngaihaktan oirabasu phaminaduna amaga wari watai awanungai kaya ama sanaduna leminaba haibase punsigi khwaidagi tanglaba lani haibase ekhoi punamakna khangbam thoi haibase haiba cartoon gi ngaihaktangi telaba wari asidagi ekhoina khangba ngamle